Irang asina lanjenaribasing masa-masagi yumda hanjininglabassu relief camp ta leitaba Meeoi Kharana Khunda-Leitahandanaba Irang Sagatlakliba si Angakpa Phao-Ee haina singzamai SKTV MLA Y Khemchand na phongdokre. Wafam asi ngasi All India Federation of Master Printers AIF-MP New Delhi amadi All Manipur Printing Technologies Association AMPTA na senduna Romancing Print Roles of Printing in Modern Education and Roadshow PAMEX English ngani kuntarukamari lainana National Seminar Haudokpagi Thauramda mahakna phongdokhibani Hotel Classic Grande da pangthokpa thauram aduda AMPTA gi President Y Samarendra AIF-MP gi Vice President is Dr. N. Sarachandra PAMEX and Bharat Print Expo gi Chairman Tushar V. Dhote na chingba Meeoi kaya na sarukya ki. Thauram aduda MLA Khemchand na makhata na phongdokhibada handak Kamzong chatpagi lambida litanda kuki furuki lanjen naraga leiriba Meeoi shinga unaraki. Maduda makhoisu masa-masagi yumda mahusagum Khunda-Leitaba pamle haiba wafam thamlaki. Irang asina maram oiraga lanjen nariba maitegi Meeoi shingsu masa-masagi yumda hanjinjaragi haiduna khongjang changshili. Lanjen nariba pumnamakna mahusagum Khunda-Leitaba pamlabasu relief camp ta leitaba Meeoi Kharana Irang sagatnaba hotnaduna leiriba si Angakpa Phao-Ee. Manipur semlakpa matamda furup kaya amata oina punki haibasi kaudaba fai. Aikoi masel amana amabu Thadok naba yararoitaba ngangtani mahakna handak kamjong chatpagi lambida leiba litanda tangkhulgi hotel hangi haiduna ngai hak changloi loina na mafam aduda pot yoliba sing adu kuki gi chilenau ngangtani makhoidagi pot leibirabadi makhoi shunungai ba pokani haina tangkhulgi chilenau singna hairakpadagi pot leiba changlubani mafam aduda kuki furuki relief camp amasu lay ngai hak changlusi hairakpadagi karisu khalluba tawdana relief camp aduda changlubani haina MLA Khemchand na makhataki kui dana aisi kamjong chatpagi lambida litangda khoida tinaba tangul masami hotel hangi ngak sangmani so tangul isinau singdana sida kaithen bami singse kugi gi cha sing kugi gi sia sing naktani enang kitang pot level bodi just cannot feel those ya hai senjang lere kole mogi saya lambar lere kole sumwali sana bada moju am num sina tawi at the same time lere mi ba singdu gi marti kharab na sida IDP lai asisu kar sangbi ramadi pani oi awa bari hai aingon da kari gumba mata khandan kisu kai di sangu sina koi pulap sangi so thengna ba sing wari sawa matam da yum da haningi loi hai chap manana maitai gi IDP da lai sing yum maningi loi hai adoni gadi marakta lai ri wai koi me amma makha ta na khana na sin wis kari gusi community amata haija bulate ko ti yona Manipur sema isi community control boy sina pullaga sema ki so aina thamjani gi component of 36 communities he sina Manipur kalakoni si aduna akoi apun bagi khalakanda punna minanaba young generation sibu phade birakanda changnaba nusinaba yaba Manipur ma semina si